Editorial Kalamok Changlakpa Kukisingi Irangi Waroisin Puraknaba Loikam Naidaba Wari Manipuri Apunma Sakdam Thugainaba Meereibaktagi Logi WANGMADA Huran Lonada Ngamkhailana Changlakpa terrorist singna Landarakpagi Waroisin Puraknaba terrorist singa Wari Sanaba Angako Fawi Tawbatabu Nakalanigi Marakta Yanaba Purakpa Matamda Manipuri Apunmagi Saktam Amadi Administration da Akaiba Piba Wafam Yorok Pathoklabadi Apunmagi Saktam Ngagliba Miyamgi Maikaidagi Ayaba Pirakloi Karigumba Central Government ngami haibagi matauda Pangal Sizinnarak Pathoklabadi Central Government amadi Manipurgi Miyam anigi marakta achoba muknaba thorakani India Government numit chamangani suraba Manipurgi Irangi Waroisin Puraknaba illegal migrant terrorist singi luchingba singa wari sanabagi thabak chatharakba fana yamna kuire wari sanari hairibasi karamba hiramda sanaribano amadi karamba hiramda yanaba purakadauribano haibadu nakal animaki maikaidagi miyamda mangjongna khanganpham thoi Prime Minister natraga Home Minister gi office room da terrorist singi luchingba kharaga santainabagi wari sanaraga purakpa waroisin aduda karigumba kuki amasung maitai singi miyamna yaningdaba wafam yoramba thoklabadi matam sangna yanaba puraknaba honarakiba pumnamak aremba tarakloi hainingai leite asigumba thawong asi thokandaba waroisin purakadauriba adu karamba fibam condition da Purakadauribano haibadu mangjongno na miyamda khangalabadi miyamgi maikaidagi madu yai yade chumi lali pami pamde haibana chingba miyamgi aningba pamba sing lawnaba honafam thoi nakalani maki waroisin puraknaba honabada state ke ayaba yaudana central government gi maikaidagi namfu hafu chathaduna michang mikhai naiba Favoritism da yong telhangi thaudau tahanaba hotnaba tarabadi hena tamthiba makhalgi lanjau tholakpa yabagi mi paiba leitaba nate asiguma laibak thiba thaudo asi thogaloi haiba tarabadi illegal migrant chin kuki terrorist sing leiba asi dagi han khina bagi thawrang lokhatpa Manipur gi apunma saktam hiram amatada kahendaba haiba sida yanaba purakpa mathau tai central government na mathaki thawrang asi da waroisin puraknaba honabada illegal migrant terrorist singi maikaidagi yaroi haibagi firep lorakpa tarabadi leibak thugainaba Honabagi damak makoigi mathakta military operation chathanabagi fireb lawfam thoi malemgi leibak singda terrorist singna chathaba war crime gi matangda leibak amatana terrorist singa wari sanaraga sangtainaba puraknaba hotnaba leikhidri India ge punba saktam thugaina balandarakhiba foreigner terrorist singa wari sanaraga waroisin puraknaba thorang lawkhalakhiba asi kari Maramgino haiba wang asigi paukhum central government gi mari leinaba singna pifam thoi masina miyamgi chingnaba kohan mangamgani India government na leibak thugaina balandaraktuna yum kai mai thaba miyam bujino sai chathariba hingsa yai tamba Meereibakcha singda minungsi utpa amadi makoi sing adu lamdam asigi yelomi oina lawba haibasi yengnaba kanano haiba masak khangdaba yonglei melai naiba amadi chahi lising kaya apunmagi saktam ngaglakhiba yengnaba maitai singbu yengnaba oina lawbagi richatni haibada haimanba thokloi central government na stelinga ki thawgai pangliba minister MLA singi makhong punsinduna thamba amadi masagi maramdamgi apunbagi saktam ngagliba maitai singi mathakta Lanmee gi operation chatha handuna khul ngakpa amadi khulai sing phagat gi thabak sing leptana chathariba asina irang asigi waroisin purakpa ngamloi Meereibak maramdamgi damak sibaki daba mitai sing malemgi laimaidagi khongul mutriba makhai apunmagi saktam ngakna hingnabagi ichel kanaguma amatana thingba ngamloi India government na illegal migrant chin kuki terrorist singda haija nonjaduna irangi waroisin puraknaba honariba haibasi ikai ningai oiba pangdabagi thawongni central government na state lengakta mateng pangduna irangi waroisin puraknaba hotnahanba tarabadi central government gi luchingma singi achumba khongthang oibada natana lemjafam oigani thajai Myanmar da hojik thokleba irang asina India gi northeast state singda lalawbagi irang hengalhale Manipur da ain kaina mitop changsilakpana internet security da akaiba pire mitop sing local market da depend tawbana pochagi mamal hengalhale Myanmar manung da charang na batangdu leita da ba fiba mayong na ba sina maram oiraga leba asi dagi refugee kaya chansilaktuna Manipur amasung Mizoram da chobo chaitheng mayoknari Myanmar dagi refugee mayam changsilakpa sina maram oiraga Manipur amasung Mizoram da criminal gi thabak hengalakpa amadi insurgency thabak thoram hengadhale drug trafficking amasung organized crime kaya chathare makhal makha kaya gilaina kaya sandorakna bagi maram ama ohele haina intelligence report amana hairi report asina makha tana hairibana Manipur amasung Mizoram da Myanmar dagi changsilakpa refugee sing asibu mapung fana khunda laita hanaba infrastructure laite Masina maram oiraga ain kaina amadi changjafam thirakhiba Myanmar macha sing asina India gi ngamkhai lansilaba matung koicha chatuna nongmagi chara fangnaba honarakpada lawnagan balaina kaya lamdam asigi mioi singda sandorakpa yabagi khudong thiba mayoknari Manipur sarkar gi oina Myanmar dagi refugee lising 35 gi mathakta state asigi tongan relief camp amasung temporary center singda laishilakpa asina hana leijaramba mioi singi pamlo ufam amadi manama sing thafam sing amasung hekfam singda miyeng thamlaktuna
changba konarakta kaya mayoknare haiba mayek sengna fongdokre loina na ana layenggi lamda khudong chadaba kaya amasu mayoknare chingi apik pipa khulsing mising yamdaba khulsing gi lingba primary health center singda masing yamlaba refugee sing sangsinduna layeng balaksin bana khudong chadaba kaya mayoknare refugee sing asi India da changlakpada makhoi gi chengchak loina raga changlakpana te lamdam asi da fangliba chengchak makhoi su changba yausilakpa sina maram oiraga chengchak ki mamal tangkhalakpa fanglakta kaya mayokna halei makhata na Myanmar manunggi wathok asina awangnopo lamdamgi lalawbagi irangdasu anawba mayot ama piragli hana pak chauna thabak tawba ngamludraba lalawlup kaya nauna amuk mi khomjinduna mapangal sagatpagi mathakta ngamkhai lanthok lansin tawbada hena khudong chahanba asina maram oiraga Manipur amasung Nagalanda lalawbaga mari lenaba thabaksing hengalagli Myanmar amasung India gi ngamkhai animakta furup amakaki miyoi sing ngamkhai wangmada khundaminaduna naknaba mari thamduna leirakhi masida Myanmar manunggi charangnaba asina maram oiraga Myanmar da saidangduna leiriba lalawlup sing miyamdagi mateng amasung sogotpagi chang hengalakli masina lalawba sing ikomkom na ngamkhai lana changsilakpada mateng pangli drug trafficking amadi organized crime gi maikaidagisu Myanmar gi tangdu leitadaba asida India da chaitheng piri India government ngamkhai da refugee changlakpa thingnaba natraga changhanduna matam khara changjafam pibada rajniti gi oiba mityengda state amasung central authority anigi marakta muknaba hengalaknabagi maram ama oiri masi khudam oina Myanmar dagi chin kuki refugee mayam ama changsilakpa sina Manipur manung da thokliba irang asida mayang sinduna hena chakthok hannabagi mathakta local economy da chauna chaitheng piduna lakli Indo Myanmar ngamkhai parengda chatharakpa lalol itiki thabak sing lepkhiba more amasung tamogi kaithel singda lalol itik lepkhiba sina leibak anigi local economy da chauna kanaba piramba adu manghankhre Myanmar dagi pochai kaya pusilakpa lepkhiba amadi India dagi leibak aduda pot thajinba lepkhiba sina maram oiraga pochai gi mamal hengalhanba supply chain tatkhiba kaya na maram oiraga ngamkhai da leiriba state singda pochai gi mamal tangbagi achauba maram ama ohele Myanmar dagi changlakpa chin kuki refugee sing asi Manipur amasung Mizoram da leiriba kuki amasung mejo singa naknaba mari leinei amana amabu mateng pangnaba sina thokliba wathok asi loisinaba honabada hena aruba ama oiri Manipur da Myanmar dagi kuki chin gi miyoi sing masing yamna changsilakpa sina maram oiraga hana state asida khundariba yelomi singi marakta ungkhatnaba fibam ama thogalakli masina maram oiraga refugee singi mayokta khongjang changsinduna refugee sing maramda halankinabagi kholaw lawrakpa sina maram oiraga kanglukki oiba irang chaukthohanaba maram ama oiri Manipur amasung Mizoram sarkarna temporary center lingduna refugee sing aina yaba mawongda leihanaba hotnarabasu temporary center asiga changsilakpa mi singa chana dabagi control tawba ngamdaba fibam amada leiri Indiana khanongpo Asia gi leibak singda miyeng thamduna afaba mari saganaba hotnaba sigi manung chanba Myanmar ga afaba mari thambagi tangai fadaba lei masina maram oiraga Myanmar military ga diplomatic oiba mari thamnaduna lakhi adubu malemgi leibak kayana junta gi inthorakpa asigi marakta India gi oinadi Myanmar da changjafam lawduna leiriba awangnopoki lalawlup sing laksinaba hotnabada junta gi mateng changbana junta ga lapthoknaba ngamdri atopa maikei amada awangnongpok state singa Myanmar gi hithangphomdagi pochai pusilaklaba Kaladan multi-modal transit transport project ama paikhaliba asishu mai pakhanaba hotnabada Indiana maikei kayadagi mateng phangnaba honarakli Myanmar da khulai paiba singi mapanga kangkhalakpa asigi chaitheng Myanmar khakta natana India gi national security da su achauba singnaba amani Myanmar dagi chin kuki refugee masing yamna Manipur da changsilakpa asina Manipur gi economy da chauna akaiba piragli masi khakta nantana state asigi employment amasung service sector da tongan ba kanglup singi marakta magi chakthung phanghauna ba munarakpa hena chauba irang ama thoganaba maram amasu oirakpa yari haidi